Nisa Oina Sijinaba chlorpheniramine malate amadi codeine phosphate syrup Puduna Lakpa Belero amaga passenger puba diesel auto amaga Sijinabada auto driver Sokle Miyamna Belero driver amadi mahakna purakhiba nishagi potlam sing aduga konana pulista sinakre tawdog asi namidang wairampung mga rom tarakpada Imphal West District ki Wangoi Police Station na konba samuro awang laikai da thokibani Rescorn haina kangnaba nisha oina Sijinaba syrup aduga konana faraga pulista sinakarba Belero driver adu Thawbal District ki Lilong Haurebi makalaikai dagi fundrei mayum Amzat Ali Kawi masagi chahi kuntraga humdoi rom sure aduga mahaki gariga Sijinabadagi soklaba diesel auto driver aduna Puramakhong dagi Brozen Kawi hairi thawdogasi matang da samurogdagi maira paibi amana fongdorakpada accident adu thokpadagi asokpa adu miyam na hospital da pukhatki adubu Belero adu da chingnaba potlam khara yauramba thengnabadagi miyam na hangdoktuna yenglubada drug oina Sijinaba syrup sing oirongkibani Tungda police ta pau piraba matungda Amzat amadi syrup sing adu sinakibani hairi amoramda police ki maikai dagi su thawdogasi matang da case ama lakatuna tigat pa hokrai